Ngasi numidang wairam phongkhiba Kangleipakki mairagi pause digi maru oiba pau khara khangatsaraga miyamda khudo damjage Kuki Zo mental Singapore tike dialogue chathabana kaidongnungdasu tangdu leitaba Manipur ama ohenba ngamloi makhoigi mathakta military crackdown chathabagi tangai fadaba lei Mahesor iramda Manipur bu thuganaba honariba Kuki Zo mental Singapore tike dialogue chathabana kaidongnungdasu tangdu leitaba Manipur ama ohenba ngamloi makhoigi mathakta military crackdown chathabagi tangai fadaba lei haina RPI athawalege National Secretary Mahesor Thongaujamna ngasi Manipur ge Governor Ajay Kumar Balaga unaduna phongdoklamle haide wafam ase Central Lengaki Home Secretary oina thawpuramba Governor Ajay Kumar Balaga unaruraba matung ras baban mamangda pamisinga unavada Mahesor Thongaujamna phongdokhibane mahangna pamisingda makhata na hai Kuki Zo mental singi mathakta military crackdown chathabagi tangai fadaba adu RPI athawalege maikedegi Governor da mayek sengna thamlamle haiki Kuki khulsing da village chiefsing na tongningbada tawduna hereditary chieftainship ki chanavi ase tingnava Manipur Hills areas Accusation Chief Rights Act 1948 mapung phana sanahanbagi tangai phadabosu thamlamki mahakna makhata na phongdokhibada mapaligi changlakpa ilege emergency na Scheduled Tribe ki khudongchaba sing lauriba asi lauthoknabaga loinana Kuki khulai paiba singa chanariba suspension of operation handoknaba amade pre-movement regime lauthokpinaba taksilamki haide loinana NRC asi lesing ama chamapayankhai mathoida base year oiduna chatnaba yauna makhata na mahakna governor gi maphamda thamkhiba wafamsing ase thabak to onthokpa khaktada Manipur da tangdulai taba hanjilakpa ngamgani haina thamlamkhe Masigi pakum oina RPI athawalege maikedegi thamlakhiba wafamsing asi kupna yengsingani haina governor na thajaba pirakle haina mahakna paumishingda phongdokhi makhatarapa pauda Sorepagi larmi manga Indo Myanmar border dagi phare aina thingkraba Manipur gi lalok ama oiriba Socialist Liberationary Party Sorepa Kangleipakki larmi manga ngarang Indo Myanmar border pillar 77 manaktagi manga soba Assam Rifles ki kanguna phare haide pharaba Sorepagi larmi manga adu Kaksing Police Station da khusinakre haide pause asina phangba paugi matung inade pharaba sing adu thaba laisang themdagi laisang them chomorji chaikunthraga mari apopa elmangi Gobind Gram makha legaidagi langamba Elias pebam chaitraga nipan apopa lekhidraba pebam kadam singha Laisram Raju Singha Elias Phirepa Elias Nelson Saikungani Toy Apopa Erazo Kainau Thongkha Amade Kambe Elias Milan Maitei Saikungamanga Apopa El Tombi Maitei Kairau Langdum Dagine Makoidagi mobile phone ama recover daure Pharaba mioi manga asi Kaksing Police Station na khusinakre haide Makhatarapa pauda hanjin MOA gi office solon sinduna thambagi Thawong mahiroi lup mangan akan mamongda condemn tawi mamangda Manipur Olympic Association MOA gi office khulai paiba lup amana ngahak leitina solon sinuna thambadegi MOA gi thabak thoram sing mapum phana tawba ngamhandabadegi Uttarakhand yumbu oiduna chatliba tha asigi kungani pandegi February 13 fawba pangthokadoriba 19 suba National Games naksilakpaga loinana Sanaroi sing thabagi tangai phadaba tawdaba yadaba thabaksing asi nena tana tawhongnabagi damak thonglom bagi thaba asi matungda tawbidanaba mahairoi lup mangana January 15 da media gi khutangda haijakhiba laikhrei haina mahairoi lup mangagi wangangroi oina desami president Mayengbam Somorjit maitena phongdorakrei wafam asing asi khumalampakta leiba MOA gi office mamangda pangthoba pawgi mifam amada Mayengbam Somorjit na phongdokhibane mahakna makhata na hai laibak thibadi chahi asigi January 19 ge nungthil pung 2:30 muktaba matamda masana masabo RPF PLN haijaba saktaksaba mioi kharana amukna hongnana laklaga amukka hanna Manipur Olympic Association gi office thonglon silamki masida sunatana MOA gi thawpugadaba singi mayamda laktuna kihan khangambagi thabak tawbadagi MOA gi lusingbasing nena tana thabak tawba ngamdrei aikhoi mahairoi singna khanjabadadi leibak miyam gi mangkraba ningtamba amu hanjinabagi damak
Indiagi mathakta lan hauriba RPF PLA na MOA gumba yamna maru oiba Manipurgi sport ki apex body ama oiriba association amagi thabak thoramda madusu Uttarakhand National Games ki damak sanaroi sing thananaba kana honnaringai cherak asida asumna ayi apan pibagi thabal se tawgani haibasi thajade maram aduna thabak asi RPF PLA na tawi tawde haiba amadi tauragana kari maramgidama haibadi MOA gi kari aran ahui laibagi natraga RPF PLA ga kari karamba azawa mara langjakibagi tauribano haibadu lebak miyam khangna RPF PLA na singdokpiro haike mahangna makhata na phongdokibada Chief Minister na su MOA gi thabak thorom sing apan ayik yautana ingna singna tawjaba yanaba phibam ama sembiyu Masigidamak MOA gi official singbu ngaksenaba matik saba security PBU mahiruluk mga nasu MOA gi thabok thoram sing mapumphana pangthokpa yanaba hotnabada azawa thaudang lawjagani haina phongdokhi makha tarak poina paujel pause digi maru ba pau khara khangatjaraka miyamda khodo tamjige Rahul gi mathakta tharakpa defamation state tawkhrei Supreme Court na ngasi Congress luchingba Rahul Gandhi gi mathakta Tharakpa defamation case amagi proceeding sing state tawkhrei Rahul Gandhi na sahi kharagi mamangda Union Home Minister Amit Shah gi mingsa thiningai oiba wafam phongdokrobagi matangda BJP gi worker amana mahaki mathakta defamation case ama Supreme Court ta file tawkhi Nabin Jaha kauba BJP gi worker amana lising aniga sumna taraga mapalda pangthokiba Lok Sabha election ga mari lenana Rahul Gandhi na Amit Shah gi mingcha thinaba wafam khara phongdokrobagi damak defamation case asi file tawrakhibani election ga mari lenina pangthokiba lele amada miyamda wangangba matamda Rahul Gandhi na Amit Shah bu mihapani haina phongdokhibani ngasi Supreme Court ki Justice Bikram Nath amadi Justice Sandip Mehta na losingba bench amana Jharkhand government amadi complement aduda hiram asiga mari lenina makhoigi pakhum piraknaba notice issue tawkhre hairi makha tarapa pauda K da Laiwong khangdaba lainana miyoi 13 laikhidrei Jammu amasing Kashmir gi Rajouri district ki manung chana laiba Badal khungangda Laiwong khangdaba laina sandorakpadagi miyoi 13 laikhidabaga loinana miyoi 39 aruba phibamda laikanari hairi official gi pau matung inna hai Rajouri district ta miyoi 13 laikhidaba asiga mari lainana chap manaba Laiwong state ki health department na kanna khangdoknaba hotnari hairi hauji phawagi oinadi Laiwong asi khangba ngamdrei Anaba singdagi lauba sample sing Chandigarh National Institute of Biology amade National Center for Disease Control singda PGIMER test tongnaba thakre hairi haukiba numit kharani ki mamangda Bala khungangdagi nupi ama Government Medical College da pukhalaki adubu mahak laikanaba ngamdana laikhide hairi Laiwong asi chapchana khangba ngamdabana lengaki authority singna section tharong kaya lakhallei Rajouri District Administration Health Department amadi Police ka khusamna duna Rajouri ki mafam kayada section tharang sing lokhatpa hokhrei mari leinaba departments chingna Laiwong asi thigapa matamda bala khungangdagi imung ahum gi miyoi sing amadi mari mata singda nabagi Laiwong thengnarakibani hairi makhata na misi mina thoktana ba medical team singna mafam kayada chatuna section tharang sing lokhatpa hokhrei Laina asigi Laiwong numit nipani digi tarani phawbagi manungda khangba ngamlagani han expert singna phongdorakle hauji laikanariba miyoi singda lengaki makedegi pangba yaba mateng pangle official singna yumthong khudingda sangduna surveillance ki thabak sathare ICMR ki team singna sample collection lagduna laboratory singda pungkun mari chupna Laiwong asi khangdoknaba honare angam masa singa do test makhal kaya tawbagalonana Laiwong asi thuna khangdoknaba lengba thabak mapumphana paikhatnaba honare Laiwong asi imung ahum amadi makhoiga naknaba miyoisingda khakta naba maramna miyamna ka hena mipainingai oide tungan department singna hauji amatu oina punduna section tharong kaya lokhatle hana su official source asina phongdorakle